Nungsirabay silinausing ngasi di koi punna aseng wari am khatang punna khangminasi wari si saksan ba mate yaudana pungning changna tabiyu maruwaina nupi singda share tobiyu nupi am khakleramai mahak lairik lai su haitaba amasung yamna lairaba nupa amada lohonglami adubu mahak nadi nupa adubu pamlamde nupi adu lairik lai su yamna haijirbasu marai bakta yamna lairaba lairik lai su haitaba nupa amaga leimino haina tamlamkhre nupi aduna hai aigi su dream ama leijai aina luhongba pamlami lairik lai su yamna haiba paisa yamna paiba adubu ai khangde bidina aibu kadai da puduna laglibano ngasidi ai ha lairaba nupa amada luhongkhre ai hakti nupa adudagi manam namthiba amasung yamna hainadaba aingonda faujiram khangde ma kadi thabak tawribano aduga aidi matam khudimakta Allah gi mamangda khut hangatuna kaptuna adum dua torame he Allah nupa sibu sihanbiro natragana aibu mahangondagi kaina hanbiro aibu mahangondagi lapthok hanbiro haina Allah da matam khudimakta dua torame aina matam khudimakta nupa adubu lairik lai su haitaba haina nokna birame beijatti tawbirame phattaba haina kayaraksu saibikhi adubu mahakti aingonda nungsina aibu gyan tahanbirame tuminna sudum leirame aduga yamna sauraga yumdagi thokkibasu yawi adubu aina nongmadi tawke haina tawduna haibadi khatnage haina khatnaraga aina ipam dhalaklami ima ipagi manakta laklami aduga aina imaga babaga da hai ai nupa adugi manakta leiba ngamlaroi ai mangondagi talak loba pame aingonda imaga babaga na hai yengo ibema nupa adu aduki matik phai mangonda wali basibu karino ne lairik lai su khaji khatang haitaba adu khaktani paisa fajana tali nahak nungaina ba thamli nangonda mana fuba yawbra nangonda otpi ba yawbra naibibra haiduna imaga babaga na aingonda hanglamme adu boina di talak loba pambanina imaga babaga da ina oidaba haijalli asumna mahangna aingonda paisa sinnade maramasina ai mahaka leina ba pamdre amasung hojik ai talak loba pami adudagi imaga babaga na khudakta aigi nupa adubu kaurami mahak lake aigi imangda famlami imaga babaga su aigi imangda famlami adudagi babana aigi nupa aduda hangi karigino nangna ichanupida paisa sinnade hairiba asi aigi nupa aduna babagi wahangda khummi madudi baba aina talakpa paisa khudingmak lupa ama fawba khakhaudana mahangonda aina sinnajai nupi aduna hai matamaduda चाचा चाची हाइबदी अंकल सिंह मरी मता अयाम लोइनमक लेइबना मरम ओइरगा आइना वाथोक अदु साउथोकहनब पामी मरमदी करिगिनो हाइबा मतमदा आइदि नुपा अदुदगी तलाक लौब पामबनिना वाथोक अदु साउथोकहनब पामलमी अदुगा सुमना हरमे आइगी खरसागिदमक था अमदि लिसिंग 50 आइंगोंदा पीबा पामी करिगुम मसिबु महाकना आइंगोंदा पीबा ngamlabadi ai mahaki manakta satpagidamak ready oire करिगुम ngamdrabadi हौजिंगमक तलाक पीबीरो आइसु खंगलमे आइगी नुपा अदु लिसिंग 50 गिदमक महक यारकलोय हाइबा असि मरमदि आइदि तलाक लौब पामबनिना मंगोंदगी तलाक फंगनबगिदमक हाइरिबनि आइना हाइख्रिबसिंग असि आइगी नुपा अदुना तारग महक मकोक नोनथदुना तुमिन्ना फमलम्मी अदुदगी चाचाना आइगी नुपा अदु हाइ नहाक इचा नुपीना हाइरिबा असि था अमदि लिसिंग 50 हाइबा असि नहाक पीबा ngamgadra हाइदुना आइगी नुपा अदुदा हंगलम्मी आइगी नुपा अदुना आइंगोंद मुन्ने यंगलक्लम्मी अमसुंग मयामदा मुन्ने यंगलम्मी अमसुंग सांगना निंसा चिंखलम्मी अदुगा हाइरक्लम्मी फरे आई था खुदिंगी लिसिंग 50 आइगी नुपीदा खर्सका लोइनना तोंगान पीगनी अदुबु आई साउनिंग बफारक्लम्मी अमसुंग आइगी थमोइदे इसा इथन्नता हाइजरम्मी मिफत्तब नंग मसी फावबा यारक्लबा फरे नंग आइना हिंगहल्लोय नंगबो आइन ओटकनी हाइना आइगी थमोइदे खंजरमी हौजिक्ति आई लंबी अम फावबा लैत्रे मरमदुना आइगी नुपागी मनाक्ता आई चलम्मे आइना अमुखतंग आइगी नुपा अदुदा हंगलम्मे नहाक करी थबक तौरिबन महाकना हाइ आई गवर्नमेंट ऑफिस ता थबक तौरी हाइन मसी नतबा अमसुंग मसीदगी हेनबा अमा फावबा आइना हंगखिदे अदुगा महाकनासु मसी नतबा अमता आइंगोंदसु हाइरखिदे फरे आइगी नुपाना आइंगोंदा था खुदिंगी लिसिंग 50 पीबा हौरक्लम्मी अदुबु आइगी आइडिया अरेंबा तारे आइदि महांगोंदगी काइनबा पामबनी अदुबु महांगना आइंगोंदा था खुदिंगी लिसिंग 50 पीरकली मरम असिना आइना अनौबा आइडिया अमा पुथोकलम्मी
ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩ iPhone ꯄꯥꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁꯠ ꯑꯣꯏꯕ iPhone ꯑꯃ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯍꯥꯛꯉꯣꯟꯗ ꯁꯨꯝꯅꯒꯤ ꯁꯥꯎꯍꯟꯕ ꯈꯛꯇꯅꯤ ꯄꯥꯝꯖꯔꯤꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯎꯔꯒ ꯑꯩꯒ ꯈꯠꯅꯔꯒ ꯆꯩꯅꯔꯒ ꯇꯂꯥꯛ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯖꯕꯇꯅꯤ ꯑꯩꯅ ꯃꯍꯥꯛꯉꯣꯟꯗ iPhone ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩ ꯂꯩꯔꯒ ꯄꯨꯔꯛꯀꯦ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯂꯩꯕꯤꯒꯦ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯨ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯃꯣꯔꯣꯛ ꯍꯦꯟꯅ ꯁꯥꯍꯜꯂꯤ ꯑꯃꯁꯨꯡ ꯊꯨꯝ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯔ ꯊꯛꯂꯒ ꯑꯉꯥꯎꯕꯒꯤ ꯍꯥꯂꯠꯇ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯈꯪꯗꯦ ꯀꯔꯝꯕ ꯊꯕꯛꯄꯨ ꯇꯧꯔꯤꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯈꯩ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯀꯥꯔꯗ ꯑꯆꯧꯕ ꯃꯣꯜ ꯑꯃꯗ ꯁꯣꯄꯤꯡ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯅ ꯕꯁ ꯄꯥꯔꯀꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯝꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯣꯛꯂꯛꯄꯒꯨꯝꯅ ꯑꯩꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯕꯨꯙꯤ ꯌꯥꯎꯗꯕ ꯑꯄꯪꯕ ꯍꯥꯏꯅ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕꯤꯗꯦ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯪꯕꯤꯈꯤꯗꯦ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯕꯤꯔꯨꯗꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯃꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯕꯁ ꯃꯊꯛꯇ ꯍꯥꯞꯀꯠꯂꯝꯃꯤ ꯃꯍꯥꯛꯇꯤ ꯇꯣꯏꯅ ꯇꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤꯗꯅ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯜꯂꯝꯃꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯕꯦꯒꯁꯤꯡ ꯂꯧꯔꯒ ꯕꯁ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯄ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯜꯂꯝꯃꯤ ꯑꯩꯅ ꯄꯨꯡ ꯑꯃꯔꯣꯝ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯨꯡ ꯑꯃꯗꯨꯗ ꯃꯤꯅꯠ ꯑꯃ ꯐꯥꯎꯕ ꯂꯦꯞꯂꯝꯗꯦ ꯄꯣꯠ ꯆꯩ ꯃꯍꯥꯛꯅ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯕꯦꯏज्ꯖꯇꯤꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ ꯑꯩ ꯅꯨꯄꯥ ꯌꯥꯝꯅ ꯊꯨꯅ ꯄꯣꯠ ꯆꯩ ꯑꯁꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯥꯛꯀꯗꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯂꯝꯃꯤ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯃꯝꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯜ ꯑꯃꯁꯨ ꯀꯣꯟꯁꯤꯜꯂꯒ ꯄꯥꯏꯔꯤ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯆꯤꯛꯂꯤ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯍꯥꯛꯅ ꯍꯤꯡꯂꯝꯂꯤꯕ ꯑꯁꯤ ꯀꯌꯥꯝ ꯋꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯋꯥꯕꯅꯣ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯃꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯈꯤꯗꯦ ꯑꯩꯅ ꯈꯜꯂꯛꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯒꯅ ꯑꯩꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯥꯔꯤ ꯁꯕꯔ ꯇꯧꯗꯨꯅ ꯈꯥꯡꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯣꯡꯈ꯭ꯔꯦ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯀꯔꯤ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯔꯛꯇꯅ ꯌꯨꯝꯗ ꯈꯨꯗꯛꯇ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯈꯤ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯕꯤꯔꯌꯥꯅꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯤꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩ ꯃꯍꯥꯛꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯥꯛ ꯌꯦꯟꯖꯥꯡ ꯄꯤꯔꯝꯗꯦ ꯃꯍꯥꯛ ꯃꯁꯥꯅ ꯁꯥꯒꯠꯍꯜꯂꯒ ꯆꯥꯔꯝꯕꯅꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯩꯉꯣꯟꯗ ꯁꯂꯥꯝ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯆꯟꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯇꯤ ꯉꯁꯤ ꯑꯩꯅ ꯑꯄꯥꯝꯕ ꯌꯦꯟꯖꯥꯡ ꯊꯣꯡꯕꯤꯔꯝꯂꯦꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤꯗꯃꯛ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯤꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯐꯝꯂꯒ ꯕꯤꯔꯌꯥꯅꯤ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯃꯣꯏꯅꯗꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯕꯤꯔꯤꯕ ꯑꯗꯨꯒ ꯅꯣꯡꯃ ꯐꯥꯎꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯗꯕ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯕꯤꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯅ ꯅꯣꯡꯃꯇꯁꯨ
ꯑꯩꯉꯣꯟꯗ ꯋꯥꯒꯗꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯁꯨ ꯍꯥꯏꯕꯤꯗꯦ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯂꯦ ꯊꯃꯣꯏꯁꯤꯅ ꯄꯥꯝꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯂꯨꯞꯁꯟꯕ ꯑꯗꯨꯒ ꯊꯃꯣꯏꯁꯤꯅꯁꯨ ꯍꯥꯏꯔꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯂꯣꯏꯔꯦ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯨꯝꯖꯤꯜꯂꯒ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯂꯧꯔꯣꯁꯦ ꯅꯍꯥꯛꯀꯤ 30,000 ꯑꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯈꯨꯠ ꯑꯅꯤ ꯑꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯡ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯁꯤꯅ ꯆꯨꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯩ ꯄꯩꯁꯥ ꯄꯥꯝꯗꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯇꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯎꯔꯒ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯁꯤ ꯋꯥꯠꯂꯕꯁꯨ ꯅꯍꯥꯛ ꯇꯦꯟꯁꯟ ꯂꯧꯒꯅꯨ ꯑꯩ ꯑꯃꯨꯛ ꯍꯥꯞꯂꯛꯈꯤꯒꯦ ꯑꯗꯨꯕꯨ ꯑꯩꯕꯨꯇꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄꯤꯈꯤꯒꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯒꯅꯨ ꯑꯩ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯥꯔꯒ इखंग खंगहौदना अइना अइगी पुरोइबदा कन्ना कोनसलम्मी ngасidi ai iPhone पामद्रे 50 सु पामद्रे गाड़ी सु पामद्रे युम अचौ सु पामद्रे सुपनगी अइगी पुंसी एसी महाके हिंगमिन्नबा पामलम्मी येंगबियो नुंसिरबे सिलिनाउसिंग नुपीसिंगनदि हाइरि अइखोइबु थाकपा ngamद्रबदि करिगिदमक लुहोंगलिबनो अइखोइगी पामबा अइखोइगी अनिंगबा थुंगहनबा ngamद्रगा करिगिदमक अइखोइबु लुहोंगबिरिबनो मवा अमा पुरोइबदा सैगनली ngangali अदुबु अमुक्तंगदी येंगुदना नुपीसिंगना मिकुप अम फावबसु निंसा होनबा ngamoi अदुगुम्बा मफम मदुदा नुपासिंगना तौरिबा थबकसिंग अदुदा नुपासिंगना महाकी इमुंग मनुंगिदमक मसागी थवाई अदुबु कथोकी अवाबा मत यावदना अकीबा मत लैतना थवाई अदु खुबाकता हापतुना मसागी इमुंग मनुंगिदमक यामना कन्ना होनजै मरम अदुना नहाकी नपुरोइबना फंगलिबा खरदुदा नुंगाइना हिंबा तमो पैसाना करी सोहनबा ngamde असेंबनी नहांगना AC दा गाड़ी दा बंगलोदा अदुगुमलबा नुंगाइबा अदु फंगलोय नहाकी नपुरोइबदगी फंगलिबा नुंगाइबा अदु नहांगना नहाकी नपुरोइबगी मसा नंबीबा मकोकता मसाज तौबीबा अदुगी नुंगाइबा अदु नहाकी नपुरोइबगी अपाम्बी यंजांग थोंबदा नहांगना नुंगाइबा फंगलिबा अदु मरम अदुना नहाकी पुंसीगी खोंगलोय नहाकी नपुरोइबबु लूना चाना नुंसीना लेमिन्नबा तम्मो असेंबा मक्सुनी मखोइना होनरिबा तौरिबा खुदिंगदु उरुरबदि कैदोनुंगदसु मखोइगा खतना निंगलोय नहाकी नपुरोइबा नहाकी पुंसीनी नहाकी नपुरोइबगी महारानी नि नहा नपुरोइबा नहाकी निंगथौनी नहाना निंगथौअदुगी महारानी नि नुंसिरबि सिलिनाउसिंग आइना ngasi wari asi tahanbagi maramdi wari asibu अखोइगी इचे इचलसिंगना तारगा अहोंबा खरतसु ngasi समाजसिदा पुरकपा ngamnaba amasung matai manawgi marakta lairiba chayenaba mayam adubu solve tauba ngamgadra haina asingba wari asi semjabani video asibu share tawbiyu Allah Taala na ikhoi pumnamapu nungsi sanana lainanabagi pangal thauna adu happy boysano